ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 2020ꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ 31 ꯗꯤꯁꯦꯝꯕꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯍꯥꯛꯅꯉꯁꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯟꯗꯛꯀꯤ 2020 ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯩꯒꯤ ꯍꯧꯔꯛꯄꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯑꯩ ꯄꯟꯖꯔꯝꯒꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 1,76,000 ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯒꯦ ꯇꯧꯖꯕꯅꯤ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨअर ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 1,76,000 ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯍꯥꯛꯅ 31 ꯗꯤꯁꯦꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯆꯍꯤꯁꯤ ꯂꯣꯏꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯆꯍꯤꯁꯤ ꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯈ꯭ꯔꯕꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯀꯌꯥ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯦ ꯃꯁꯤ ꯍꯧꯔꯛꯄꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 2015 ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ 2015ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯏꯕ 2021ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13ꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯍꯤ 6 ꯐꯥꯒꯗꯣꯏꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯆꯍꯤ 5ꯒ ꯍꯦꯟꯖꯜꯂꯛꯑꯒ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯍꯤ 5 ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ 2020ꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯆꯥꯎꯔꯥꯛꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯄꯨꯜꯂꯒ 130 ꯈꯛꯇꯅꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯂꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤ 253 ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯌꯥꯎꯔꯒꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤ ꯑꯩꯅ ꯍꯧꯗꯣꯔꯛꯄꯗꯒꯤ सब्सक्राइबर 1 लाख यौरखिबसे मसिसु हंदक्कि चही 2020 मसिगी जनवरी तांग 3 अदुमाइना आइगी 100k सब्सक्राइबर यौखिबने हाइदना मियाम थमजेगे मसि पुनुमा आइगी सब्सक्राइबर आइगी व्यूअर हाइबा तारे आइबु नुसिबिदुना अदुगा लोइनाना आइना थागतसरिबा भिडिओ सिंग अखोइगी लमदम सिगी ओइबा कांगलिपाक सिगी ओइबा करिगुम खरा मयाम खितंग कानागदर खलगा सेमजबा भिडिओ कयामा नुसिबिदुना येंगबिबुदुना चैनल से 100k सब्सक्राइबर जनवरी की तांग 3 यौखि अदुगा हाइरिबा चैनल असिना 100k यौबना मरम ओइदना आइगी मनिंग थेचरिबा सिगी अखोइ सिल्वर प्ले बटन अखोइगी यूट्यूबर खुदिमंगना मंगजरक मंगलान हाइबा तारेको अहांबा यूट्यूबर अमो ओइरे हाइबदुगी मादुगी कंफर्म ओइबा हाइबा तारे नत्रगना माइ पाकप हौरे हाइबसु यारे हाइबा तारे अदुगुंबा करिगुंबा मा मसक खंगबा अमो ओइना यूट्यूबर सिंगद पिबिरक अदुगुंबा अमा हाइबा तारे मदु आइगी सिल्वर प्ले बटन आई मनिंग थेचरिबसे मसिना जनवरी डेट 30 2020 गी असिदा नुमिसिदा यौरखिबनि हाइदना आई मियामदा थमजगे कनोमा हाइतारे पाव लेरे मददे आइगी सिल्वर प्ले बटन जे यौरे मसे हांगोगदि येंद्री अदु कमाइ तौगे हाबदु येंगे तौबने मसे ngasi लौरुबने ngरांगदि फोन लाबने अदु ngरांग फोन लागा सोइना ngरांग जे लुहोंबम चले अदुदा ngasi लौबने मसे हांगोगा कमाइ तौगे हाबदु येंगसे मसे आइगी सब्सक्राइबर म्यादा क्रेडिट पिजरी असि येमिनसिको अदुगा लोइनना अहाना यूट्यूबर अमा ओइना ngasi aina miyamge mamangda thokjadana tawjariba singa se aina yam khangidana tawmoktina chade adumokpu ahana karigum khara mayamge oiba karigum khara thamamge mayamge oiba karigum khara di kana boygedaba karigum khara di mayamda khanganjage haidana aina honajaba adugum haiba tare adugum ngathana aina thagaserba video mayamse chawrana video chani ge yankhai mari yauriba video se ayamba
ꯑꯌꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯐꯥꯎꯔꯛꯄ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯊꯥꯒꯠꯄꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯊꯤꯜ ꯄꯤꯔꯛꯄꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯚ꯭ꯌꯨꯑꯔꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯁꯦꯝꯅꯤꯡꯕ ꯐꯥꯎꯔꯛꯏ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯆꯥꯎꯔꯥꯛꯄ ꯈꯔ ꯁꯨꯝ ꯊꯝꯖꯒꯦ ꯃꯗꯨꯗꯤ 2015ꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 14ꯗꯒꯤ ꯍꯧꯈꯤꯕꯅꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯥꯒꯠꯂꯛꯑꯒ ꯁꯨꯝ ꯍꯧꯔꯛꯄꯅꯦ ꯑꯗꯨꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯄꯕꯨꯗꯤ ꯅꯠꯇꯦ 2015 ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯡꯅꯔꯤꯕ ꯍꯧꯖꯤꯛ ꯀꯟꯅ ꯃꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯅꯗꯅ ꯈꯣꯠꯇꯅ ꯇꯧꯅꯔꯤꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ 2015ꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯒ ꯁꯨꯝ ꯊꯝꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯥꯡ ꯅꯥꯏꯅ ꯀꯩꯁꯨ ꯊꯥꯒꯠꯄꯃꯛꯇꯤ ꯅꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯥꯒꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯛꯁꯦ ꯎꯠꯆꯔꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯉꯝꯗꯦ ꯊꯣꯛꯑꯒ ꯇꯧꯔꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯚꯣꯏꯁ ꯑꯣꯚꯔ ꯉꯥꯛꯇ ꯇꯧꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯚꯣꯏꯁ ꯑꯣꯚꯔꯁꯦ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯔꯛ ꯑꯃ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯥꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒꯗꯤ ꯑꯦꯗꯚꯔꯇꯥꯏꯖ ꯀꯌꯥ ꯑꯃ ꯌꯥꯎꯍꯜꯂꯒ ꯑꯦꯗꯚꯔꯇꯥꯏꯖ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯃꯤꯁꯟ ꯈꯔꯒ ꯁꯨꯝ ꯐꯪꯖꯕꯗꯣ ꯑꯗꯨꯕꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯝꯕꯗꯒꯤ ꯃꯣꯅꯤꯇꯥꯏꯖ ꯀꯛꯈꯤꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯨꯝꯂꯛ ꯌꯥꯎꯈꯤꯕꯁꯦ ꯃꯗꯨꯒꯤꯗꯣ ꯁꯨꯝ ꯑꯩ ꯂꯥꯜꯂ ꯁꯨꯝ ꯂꯥꯛꯆꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯨꯝꯂꯛ ꯌꯥꯎꯈꯤꯕꯁꯦ ꯊꯥ 6 ꯕꯦꯟ ꯇꯧꯕ ꯊꯥ 6 ꯕꯦꯟ ꯇꯧꯕ ꯀꯥꯏꯅ ꯌꯥꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯊꯦꯡꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯃꯗꯨꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯩꯅꯔꯛꯑꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄ ꯌꯥꯏ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯄꯗ ꯌꯥꯗꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯟꯅ ꯆꯩꯅꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯄꯁꯦ ꯃꯁꯤ ꯌꯥꯗꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯥꯝꯗ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯗꯨꯒꯨꯝꯕ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯇꯨꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯅꯝꯐꯝꯁꯤꯅꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯦꯃꯦꯔꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯄꯦꯟꯖꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯁꯤ ꯄꯨꯁꯟꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯐꯤ ꯈꯜꯂ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜꯅ ꯅꯝꯃꯒ ꯑꯗꯨꯝ ꯇꯧꯖꯔꯛꯏ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯞꯒ꯭ꯔꯦꯗ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯃꯇꯤꯛ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯑꯣꯏꯕ ꯀꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯝ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕ ꯃꯐꯝꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯐꯤ ꯈꯜꯂꯒ ꯇꯧꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯀꯔ ꯅꯞꯄꯒ ꯍꯥꯏꯕ ꯇꯥꯔꯦ ꯐꯂꯥꯡꯗ ꯁ꯭ꯇꯤꯀꯔ ꯅꯞꯄꯤꯗꯣ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯃꯣꯕꯥꯏꯜꯅ ꯇꯧꯔꯒ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯑꯩꯅ DSLR ꯑꯃ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯒ ꯁꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯂꯥꯡ ꯑꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯜꯁꯦ ꯃꯁꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯦꯟ ꯇꯧꯕ ꯈꯣꯠꯄ ꯑꯩ ꯂꯣꯏ ꯇꯧꯔꯤꯅꯤ ꯄꯨꯇꯤ ꯍꯥꯏꯕ ꯈꯣꯠꯄ ꯑꯩ ꯂꯣꯏ ꯇꯧꯖꯔꯒ ꯁꯨꯃꯥꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯖꯔꯛꯄꯅꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯅ ꯐꯖꯅ ꯁꯦꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩ ꯐꯖꯅꯕꯨꯗꯤ ꯍꯣꯠꯅꯖꯒꯅꯤ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝ ꯁꯨꯝ ꯍꯪꯕ ꯍꯥꯏꯇꯥꯔꯦ ꯏꯟꯀꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯌꯥꯝ ꯍꯪꯅꯩ ꯃꯁꯤꯒꯤ ꯏꯟꯀꯝ ꯂꯥꯛꯄꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯒ ꯍꯦꯛꯇ ꯏꯟꯀꯝ ꯌꯥꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1,76,000 ꯌꯧꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯍꯦꯛꯇ ꯃꯥꯁꯦ ꯄꯩꯁా ꯌꯥꯝ ꯐꯪꯉꯝꯃꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯁꯦ ꯚꯤꯗꯤꯑꯣꯗꯨꯗ ꯐꯪꯒꯗꯕ ꯚ꯭ꯌꯨꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯚ꯭ꯌꯨꯗꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯌꯦꯡꯉꯛꯄꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯚꯔꯇꯥꯏꯖ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯆꯦꯅꯦꯜꯁꯦ ꯄꯩꯁా ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜꯃꯛꯇꯤ ꯅꯠꯆꯗꯦ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯃꯌꯥꯝꯁꯦ
तानिंगबसु यावी तानिंगदबसु यावी हाइबे तारे मयांगी पुलप कमन ओइबे याबा अदुगमक्ति ओइरक्तरी हाइबे तारे अदुबो ओइनबदे छिनजरकनी हादर लाइबा 2021 से मसिददे आई तोंगांबा लाइनिंग ड्रामा अमा अदुगुंबा अमतो थीरेबिदा मयाम पुंजलगा अमतो ओइबगे मौंगदा आइगे चैनल गे ममिंग जाइन मणिपुर मिरर हैना थोलाइबसे मसिगी टारगेट लोमदा इ लाकना होना जगे हंदना हदगी 2021 ददे तमाइना आइना तुम खल्लगा लैजे हाइबदि ममांगदा इन सेमइबसे अयाम बाइ मेटे लाइनिंग गे मयाम मरमदा अयाम सेमजरए कोबांग में येंब खोपा अदुगुमा तोंगांबा खरा अमगा सुम हापगा अदु एंटरटेनमेंट दा वारी खरगा सुम लखोटपनि याम लखोपदि नते अदुना व्यू याम फंगबदि ओइदे हाबे तारे अदुबो अखोगी मेटे लाइनिंग दा याम थवा यावजबा अखोगी याम लुनु खंजबा हाइतारे लमदम सिगे अदुगुमा कया अमदि अहलमन कया अमा अदुगुमा कया अमदागी चैनल सि येंग हाबसे आइसु खंगी अदुना अदुगुमा खर खक्तनि अदुगा एंटरटेनमेंट नत्तबनिना कया मीने कया येनिंग दे हाबे तारे अदुना आइना आइगे चैनल सिदि अर्निंग दि कसु याम कना तव नत्ते हाइदना आइ सिमा सुमे आदा थमजगे अदुगा अर्निंग तव हाबे तारगदि अखोगी व्यू याम फंगगदि अदुगुमा खरा अदुम लेने हाइदना म्याम थमजगे अदुगा चैनल से सुम तौजरपसिदा अखोगी ममांगदैना सक्से उत्तबिदा वीडियो सुम सेममबनिदो अदुबु वीडियो से अखोगी सक उत्ता यादबगे करिगम खर लाकपदि हाबे तारे आई मणिपुर मिरर हाइब चैनल से मसी ओनर जे कनानो खंगनबगिदमक्ता याम तंगाइ फदबम लाइ अदुना आइगी सक्से उत्तना खोतना तौरखि मदुगी तौरफ मतमदुदा अखोगी कैमरा ममांगना थोक्तना खोतना गा पाइबजे खितंग याम इकाइबा हाबे तारे अदगी वीडियो मक्ता इन थागलागसु इथंद येंबदा नुंगाइतबा इकाइबा कइगुम हाइतारे होजिमक्ता चोइन ममांगना थागकुबदा येंगुबदा इकनोम दुम तौजे अदु होजिमक्सु गाइरे आइना गांगी खोलिबसे अदुम सिसु दुम कइसु यामना कना तौब नत्रि हाइदना यदुम खंजे अदु ममांगदा सुमाइन तौखि हाबे तारे सुमाइना इकाइबा खोपा अदुम यावे अदुगा लोइना नाहाना मतम मदुदा अखोगी सक उत्तन खोतना हौरपजे मसिगी टाइमिंग सिदा अखोगी यूट्यूबर से याम यामद्रि हाबे तारे 2015 दाइदे हौरपा जे कइसु यामद्रि अदुदा अखोगी ब्लॉगिंग तौबा मियोय खरा दे दुम सिमक्से दुम मयाम मसक खंगनबा कया अमा लैरिबसिगी मरक्ता खरा हाबे तारे अहुम मरीदने अदुगुमा खरा दे दुम मसक उत्पा दुम यावरे अदुमाइन तौरे हाइदना इ म्याम थमजगे अदु लोइना ngasiगी अइना थमजरिबे वीडियो से मसी 2020 gi ओइना वीडियो हाइबे तारे अरोइबे वीडियो ने अदुना इ माय लास्ट वीडियो हाइदना आइगे टाइटल से थमजबने हाइदना म्याम सि थमजरि अदुगा लोइना अनौब सही लाकपसिदा आइगे लाइबिरिबा आइगे सब्सक्राइबर लोइना ngasi येंबिरिबे व्यूअर सिंगदा लाकदुरबे सही से यामना नुंगाइबा असोय ngam यावदबा अफबा ngatoइबा मसिगुंबा मा ओइरसनु हाइदना आइगे माइकैदिगे थमजगे मणिपुर मिरर गे माइकैदिगे अदुगा लोइनाना अहाके चैनल असिना 2021 असि लाखो मतमदा आइगे चैनल सिना तौगे खनबाइना नमगे खनबाइना सेमगे खनबा वीडियो कया अमा हदके 2020 सिदा नंबंगा मौदबा पेंदबा कया अमा दुम लै हाबे थबक चनबेदैनि खंगदे करिगुम खरा दुम याव हाबे ता हदके डिसेंबर सिदसु आई वीडियो कया अमा आई सेमगे खनबने अदुबु उपाय लेतब खरा यावरे अदो 2021 दे संचो सोइदना मियामगे दमक्ता थायनी ओइबा अदगी मरु ओइबा हाबे तारे आइना सि पुथोबो मतमदा मयाम सुकाना गदो लेबाक त सुकाना गदो करिगुम खरा सुम आइना सुम खंगजबा आइना सुम थेंगजबा खरा यावरे अदु 2021 दे सुंचो छोइदना आइ मयाम खुदोल तमजगने आइदना मसिम थमजरंगे लोइना ngasiगी वीडियो एम्बिरबे सिनाव सिंगबु हाइनिंगा लाइतना थागतचरी हाइदना फोंदोकचरी लोइना अनोब सहिना लाखपदा मयाम बु विश बिजरी हैप्पी न्यू ईयर